Prime Minister Narendra Modi Mahaki political khongchat asidagi potharaba yai haina Shiv Sena UBT gi luchingba Sanjay Raut na phungdorakliba wafam asina maram oiraga hojik political gi arena da awayokhum kaya tawnarakle hiramasigi mari leinana Hindustan Times na piba report amada Prime Minister Narendra Modi Mahaki political gi khongchat tagi potharagani haina ngarang Mumbai da pangthokpa pawgi mifama da Udhev Thekkarina luchingba Shiv Sena UBT gi luchingba Sanjay Raut na phungdukhibane Paugi mifam aduta Sanjay Raut na hai Prime Minister Narendra Modi na mahak pothabagi khongthang ase lauthoknaba RSS office ta chatke Prime Minister na RSS ki headquarter da lakwa ase chahi tara mathoi gi matungda ne RSS ki maike dagi so leadership ta ahongba pamle Prime Minister Narendra Modi gi matung tarakpa luchingba dokana oigani haibase RSS na lepkane miyoy ado Maharashtra dagi oigane masige damak Modi Nagpur na kautuna close door da meeting pangthoklibani haina mahak na phongdukhibane hiramasiga mari leinana Congress ki luchingba Hussein Dalwai na hai Sanjay Raut na phongdokliba wafamasi ajumba oigane BJP gi oina di chahi 65 helabadi thabaktagi pothai hauji apigane Modi hauji chahi yamsalakle mahak chahi yamsalaklabani na potha haningbagi wakhalon BJP da leiramgadi haina phongdoke maragasida Maharashtra gi Chief Minister Devendra Fadnavis nade Sanjay Raut ki wafam madu yumpham yaudabani haina phungdorakle hiramasiga mari leinana Devendra Fadnavis na hai Prime Minister Modi gi matungda lakadaba luchingba khanbagi wafam amata leite Modi na leibaga se kumja lisingani kunmapal matung phawba luchingkhigane India gi chanabi gi matung inna luchingba amana office ta leiringai da mahaki matungda lakadaba mioi ama khanba haibase chanadaba amane amaromda Maharashtra gi BJP gi chief Chandrasekhar Bawan Kule na so Sanjay Raut na phungdokliba wafam adu aranbani haibaga loinana chahi 65 surabadi thabaktagi potharagani haibagi kangon amata BJP da leite haina phungdokhe